ꯆꯦꯡꯋꯥꯏꯒ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯁ꯭ꯀꯤꯞ ꯁꯨꯡꯇꯧ ꯇꯧꯗꯅ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯤꯟꯃꯤꯜ ꯂꯩꯐꯝꯗ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯃꯤꯟꯅꯁꯦ ꯄꯨꯟꯅ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎ ꯀꯣꯏꯅꯩꯌꯦꯕ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯝ ꯋꯥꯡꯉꯦ ꯃꯅꯥꯛ ꯆꯪꯁꯤꯟꯕꯗ ꯀꯤꯖꯩꯌꯦ ꯁꯤꯒꯤ ꯋꯤꯟ ꯇꯔꯕꯥꯏꯟꯁꯤꯅ ꯀꯤꯂꯣꯋꯥꯠ 700ina 2,100 ꯐꯥꯎ ꯄꯨꯊꯣꯛꯏ ꯍꯥꯏ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯐꯝꯁꯦ ꯈꯨꯐꯖꯕꯅꯦ ꯃꯃꯥꯡꯗꯁꯨ ꯆꯠꯂꯨꯔꯦꯕꯀꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯐꯖꯅ ꯌꯦꯡꯕꯁꯦ ꯐꯖꯅ ꯄꯦꯟꯅ ꯌꯦꯡꯉꯛꯇꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯆꯨꯔꯛꯇꯅ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯥꯟꯅꯔꯦ ꯈꯨꯐꯖꯕꯅꯦ ꯑꯇꯤꯌꯥꯒꯥꯁꯦ ꯇ꯭ꯔꯤꯛ ꯂꯪꯉꯦ ꯉꯁꯤꯗꯤ ꯁꯣꯝ ꯁꯥꯏꯗꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯎꯗ꯭ꯔꯦ ꯐꯖꯅ ꯁꯣꯝ ꯁꯥꯏꯗꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯃꯥ ꯏꯆꯥ ꯑꯦꯛꯇꯤꯡ ꯃꯆꯥ ꯑꯝꯇ ꯇꯧꯊꯣꯔꯛꯀꯦ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯐꯥꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯃꯈꯜ ꯁꯨꯅꯕ ꯊꯥꯅꯕ ꯍꯣꯠꯅꯩꯗꯅ ꯑꯗꯣ ꯁꯤꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯊꯥꯔꯒꯅ ꯀꯣꯕꯤ ꯐꯨꯜ ꯉꯥꯛꯇ ꯊꯥꯈꯤꯕ ꯀꯣꯕꯤ ꯂꯩ ꯊꯥꯔꯒꯅ ꯀꯣꯕꯤ ꯂꯩ ꯉꯥꯛꯇ ꯊꯥꯈꯤꯕ ꯆꯨꯖꯥꯛ ꯊꯥꯔꯒꯅ ꯆꯨꯖꯥꯛ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯃꯃꯝ ꯍꯥꯏꯗꯤ ꯇꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯌꯥꯝꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯈꯣꯠꯄ ꯍꯤꯡꯒꯣꯜꯕꯨꯗꯤ ꯎꯗ꯭ꯔꯦ ꯑꯩ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯍꯤꯡꯒꯣꯜ ꯆꯥꯎꯅ ꯀꯣꯏꯅꯕꯁꯤꯡꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯃꯐꯝꯁꯦ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯌꯥꯝ ꯐꯩꯌꯦ ꯁꯤꯒꯤ ꯖꯒꯥꯁꯤꯅ ꯃꯌꯥꯝ ꯃꯈꯥ ꯊꯪꯕ ꯁꯥꯏꯠꯇꯨꯅꯦꯕ ꯑꯗꯣ ꯃꯃꯥꯡꯗ ꯆꯠꯄꯗ ꯅꯣꯡ ꯆꯨꯁꯜꯂꯛꯇꯅ ꯌꯦꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯦ ꯑꯗꯨꯅ ꯌꯦꯡꯕꯁꯨ ꯌꯥꯝ ꯐꯖꯔꯦ ꯅꯨꯡꯉꯥꯏꯔꯦ